ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯌꯥꯝꯅ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯗꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯕ ꯂꯩꯕꯥꯛ ꯍꯥꯏꯅꯁꯨ ꯃꯌꯥꯝꯅ ꯁꯛꯈꯪꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯅꯝꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯨ ꯊꯛꯇꯕ, ꯅꯨꯡꯇꯤꯒꯤ ꯂꯝꯕꯤꯗ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯗꯨꯅ ꯂꯩꯇꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯌꯨꯗ ꯂꯥꯏꯆꯨꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨꯅꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗꯅꯤ꯫ ꯆꯍꯤ 19 ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯄꯥꯈꯪ 3ꯈꯛ ꯌꯨ ꯌꯣꯟꯕꯤ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯄꯣꯠꯐꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯈꯝꯕ ꯄꯥꯔꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯌꯥꯒ ꯏꯍꯤ ꯍꯤꯒꯠꯂꯒ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯇꯩꯃ, ꯃꯌꯣꯝ ꯑꯝꯇ ꯂꯧꯖꯒꯦꯕ"꯫ "ꯀꯩꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯄꯣꯠꯐꯝꯗꯤ ꯍꯧꯖꯤꯛꯇ ꯍꯥꯡꯕꯗ ꯉꯥꯏꯔꯤ꯫ ꯑꯌꯨꯛꯇꯗꯤ ꯇꯟꯒꯨꯝꯕ ꯆꯥꯒꯨꯝꯕ, ꯕꯣꯔꯥ ꯀꯩꯀꯩ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯌꯨ ꯍꯥꯟꯅ ꯍꯪꯂꯛꯂꯤꯕꯁꯤꯕꯨ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯩ ꯅꯈꯣꯏꯕꯨ ꯕꯩꯇꯔꯅꯤ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯦꯔꯥ ꯏꯇꯩꯃ, ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯕꯤꯅꯨꯗ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯁꯤꯗ ꯈꯔ ꯉꯥꯎꯊꯣꯛꯍꯧꯒꯦꯅ ꯇꯧꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯨꯄꯤꯒꯗꯨ ꯊꯤꯔꯗꯤ, ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯗ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ ꯌꯨꯒꯁꯤ ꯀꯩꯅꯣ ꯈꯪꯂꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯉꯒ ꯊꯛꯏꯅꯦ, ꯄꯪꯊꯛꯇ ꯊꯛꯄ ꯅꯠꯇꯦ"꯫ ꯇꯝꯄꯥꯛ ꯂꯩꯃꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯇꯟ ꯑꯗꯨ ꯇꯛꯅ ꯇꯛꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯕꯨ ꯅꯨꯄꯤꯒ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯅꯦ? ꯄꯥꯈꯪ ꯑꯣꯏꯔꯒ ꯌꯨꯗ ꯂꯥꯏꯆꯨꯔꯒ ꯂꯩꯔꯒ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤꯅꯣ ꯅꯈꯣꯏꯒꯤ ꯀꯥꯡꯕꯨꯗ ꯂꯩꯔꯛꯀꯗꯣꯏꯁꯤꯕꯣ?" "ꯑꯁ ꯏꯇꯩꯃ, ꯑꯗꯨꯃꯥꯏꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯅꯨꯗ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯌꯨꯗ ꯂꯥꯏꯆꯨꯔꯁꯨ ꯁꯛꯇꯤ ꯑꯗꯨꯝ ꯅꯥꯞꯄꯅꯤꯗ꯫ ꯊꯣꯡꯒꯥꯜꯒꯁꯦ ꯊꯣꯛꯎ ꯌꯥꯄꯣꯠꯇꯦꯗ꯫ ꯇꯥ ꯄꯥꯔꯤ, ꯇꯥꯃꯣ, ꯑꯁ ꯑꯗꯨ ꯑꯗꯥ, ꯑꯩꯈꯣꯏꯗ ꯀꯦꯟꯗꯕ ꯅꯨꯄꯤꯕꯨ ꯀꯅꯥ ꯌꯥꯎꯔꯤꯕꯒꯦ?" ꯈꯝꯕꯁꯨ ꯃꯆꯨ ꯊꯥꯛꯄ ꯌꯥꯎꯔꯛꯏ꯫ "ꯑꯗꯨꯅꯤ, ꯑꯩꯈꯣꯏꯃꯨꯛ ꯐꯖꯕ ꯀꯅꯥꯝꯇ ꯂꯩꯄꯣꯠꯇꯦ"꯫ ꯁꯦꯂꯨꯡꯕꯅ "ꯀꯥꯟꯅꯗꯦ ꯏꯇꯩꯃ, ꯃꯌꯣꯝ ꯑꯝꯇ ꯄꯤꯔꯛꯑꯣꯃꯤ, ꯈꯅꯥꯎ ꯑꯁꯦ ꯍꯥꯀꯠꯆꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦꯕ"꯫ ꯇꯝꯄꯥꯛ ꯂꯩꯃꯅ ꯇꯟ ꯇꯛꯅꯅꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯊꯥꯡꯀꯠꯂꯛꯂꯒ "ꯁꯦꯂꯨꯡꯕ, ꯅꯈꯣꯏ ꯉꯁꯤꯅꯦ ꯃꯊꯪ ꯃꯊꯪ ꯐꯨꯗꯔꯛꯀꯅꯤꯀꯣ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯑꯩ ꯌꯨꯗꯣ ꯂꯣꯟꯕ ꯍꯧꯗ꯭ꯔꯤ ꯍꯥꯏꯕꯅꯦꯃꯤ ꯅꯣꯏꯕꯣ꯫ ꯊꯥꯖꯗ꯭ꯔꯒꯅ ꯅꯣꯏ ꯃꯐꯝꯁꯤꯗ ꯊꯤꯒꯦꯁꯨ ꯊꯤꯔꯣ"꯫ "ꯑꯁ, ꯃꯤꯅ ꯊꯛꯅꯤꯡꯕꯅ ꯉꯥꯎꯔꯀꯥꯟꯁꯤꯗ꯫ ꯆꯠꯂꯣ, ꯍꯣꯔꯦꯟ ꯋꯥꯏ ꯅꯨꯡꯊꯤꯜ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯀꯅꯥꯝꯇ ꯌꯨ ꯂꯣꯟꯕ ꯍꯧꯅꯔꯝꯈꯤꯔꯣꯏ, ꯑꯇꯣꯞꯄꯗꯁꯨ ꯆꯞ ꯃꯥꯟꯅꯩ, ꯉꯜꯂꯤ ꯍꯥꯏꯕꯅꯤꯗ"꯫ "ꯍꯣꯏ, ꯐꯔꯦ ꯏꯇꯩꯃ, ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯌꯣꯝ 3 ꯈꯥꯛꯑꯝꯃꯨꯀꯣ꯫ ꯑꯗꯨꯗꯤ ꯏꯇꯩꯃ, ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯏꯅꯗꯕꯤꯗ ꯍꯦꯛ ꯂꯥꯛꯄꯒ ꯊꯛꯄ ꯍꯧꯕ ꯌꯥꯔꯦꯗꯅ ꯑꯗꯨꯏꯗꯤ꯫ ꯑꯇꯣꯞꯄꯗꯒꯤꯗꯤ ꯏꯇꯩꯃꯒꯤꯁꯤꯅ ꯅꯤꯁꯥ ꯄꯥꯟꯕ ꯊꯨꯏ, ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ꯫ ꯀꯥꯎꯅꯤꯀꯣ ꯏꯇꯩꯃ, ꯃꯌꯣꯝ 3ꯅꯤ, ꯆꯥꯅ ꯊꯛꯅꯅꯕ ꯈꯔꯒ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝ ꯑꯗꯨ ꯂꯦꯡꯒꯣꯟꯅꯔꯗꯨꯅ ꯊꯛꯅꯤꯡꯕ ꯄꯣꯠꯁꯛ ꯑꯗꯨ ꯐꯪꯗ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇꯅ ꯂꯦꯡꯒꯣꯟꯅꯔꯒ ꯊꯣꯔꯛꯏ꯫ "ꯏꯇꯥꯎ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯃꯄꯨꯒꯤ ꯍꯩꯀꯣꯜ ꯑꯗꯨꯗ ꯆꯪꯉꯒ ꯆꯨ ꯆꯥꯔꯨꯔꯁꯦ"꯫ ꯄꯥꯔꯤꯅ ꯀꯛꯁꯤ ꯍꯠꯂꯒ "ꯆꯠꯂꯣꯍꯦ, ꯆꯨꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ? ꯑꯩꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯥꯁꯦ ꯍꯥꯏꯔꯗꯤ ꯀꯣꯝꯂꯥꯒꯨꯝꯕ, ꯁꯦꯝꯒꯨꯝꯕ, ꯍꯩꯅꯧꯒꯨꯝꯕ ꯆꯥꯁꯦ ꯍꯥꯏꯌꯨ"꯫ "ꯏꯁ, ꯅꯈꯨꯠꯅꯦꯅ ꯆꯩꯔꯣꯡ ꯍꯦꯛ ꯃꯥꯟꯈꯩ, ꯀꯛꯁꯤ ꯍꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯕ ꯌꯥꯕꯗꯨꯗ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯆꯨ ꯑꯣꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯆꯝꯄ꯭ꯔꯥ ꯍꯩꯊꯨꯝꯗꯣ ꯑꯗꯨ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯑꯁꯤꯟꯕꯗꯣ ꯍꯥꯟꯅ ꯆꯥꯁꯤꯜꯂꯗꯤ ꯆꯈꯥꯎꯗꯣ ꯕꯔ ꯕꯔ ꯍꯦꯛ ꯄꯠꯆꯔꯅꯤ"꯫ ꯈꯝꯕꯅ ꯅꯣꯛꯂꯒ "ꯏꯁ, ꯆꯝꯄ꯭ꯔꯥꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯌꯨꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯊꯛꯆꯤꯜꯂꯤꯗꯣ? ꯑꯗꯨꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯦ, ꯑꯗꯨꯒ ꯆꯝꯄ꯭ꯔꯥꯁꯦ ꯍꯨꯒꯤ ꯃꯑꯣꯡꯗ"꯫ "ꯑꯁ, ꯅꯈꯣꯏ ꯑꯅꯤꯁꯤꯗꯤꯕꯥ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ, ꯌꯥꯔꯦ, ꯂꯝꯕꯤꯁꯤꯗ ꯋꯥꯏꯅꯗꯅ ꯂꯩꯔꯅꯨ꯫ ꯂꯥꯛꯑꯣ, ꯍꯩꯀꯣꯜ ꯌꯧꯔꯦ ꯆꯪꯉꯁꯤ꯫ ꯑꯗꯨꯒꯅꯦ, ꯅꯣꯏ ꯑꯄꯥꯝꯕꯗꯣ ꯍꯦꯛꯑꯒ ꯅꯕꯨꯛ ꯄꯣꯛꯈꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯎ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯍꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯈꯝꯕꯗꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯥꯎꯅ ꯂꯦꯞꯂꯒ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯎꯕꯒꯨꯝꯅ ꯃꯌꯥ ꯑꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯈꯝꯕꯗꯨ ꯂꯥꯞꯅ ꯑꯇꯣꯞꯄ ꯍꯩ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯣꯡ ꯁꯣꯡꯅ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕ ꯎꯕꯗꯨꯗ ꯉꯛꯅ "ꯀꯩꯅꯣ, ꯃꯁꯤꯒꯤ ꯁꯣꯅꯣꯁꯤꯅ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯁꯤꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯤꯁꯤꯅ? ꯃꯇꯨꯡꯗ ꯇꯥꯟꯅꯧꯁꯤ ꯂꯥꯛꯑꯣ, ꯑꯃꯨꯛ ꯃꯥꯡꯈꯤꯗꯅ, ꯃꯁꯦ ꯃꯉꯥꯎꯁꯨ ꯍꯦꯛ ꯉꯥꯎꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯈꯝꯕꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯈꯝꯕ ꯀꯗꯣꯝꯗꯅꯣ ꯈꯪꯗꯦ, ꯃꯃꯤꯠ ꯑꯗꯨ ꯂꯪꯊꯣꯛꯄ ꯃꯈꯩ ꯑꯉꯥꯎꯕꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯦꯜꯂꯤ꯫ ꯄꯥꯔꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯈꯝꯕ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ, ꯀꯗꯥꯏꯗꯅꯣꯃꯤ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯑꯗꯣꯝꯗ ꯂꯝꯕꯤ ꯂꯣꯏꯔꯕꯅꯦ꯫ ꯑꯁ, ꯂꯥꯡꯈꯣꯡꯗ ꯁꯣꯏꯗꯅ ꯑꯣꯟꯊꯔꯅꯤꯅꯦ ꯇꯧꯔꯤꯁꯦ"꯫ ꯁꯦꯂꯨꯡꯕꯅ "ꯄꯥꯔꯤ, ꯃꯁꯤ ꯃꯥꯏ ꯋꯥꯈꯜꯁꯦ
ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯗ꯭ꯔꯦ ꯍꯦꯂꯣꯏꯅꯒ ꯆꯦꯟꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯆꯠꯂꯁꯤꯕꯣ ꯄꯥꯔꯤꯅ ꯉꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯑꯗꯣ ꯍꯦꯂꯣꯏꯗꯤ ꯎꯗꯤ ꯎꯗ꯭ꯔꯤꯁꯤꯗꯤ ꯍꯩꯁꯣꯅꯣ ꯍꯦꯂꯣꯏꯕꯨ ꯀꯃꯥꯏꯅ ꯎꯗꯣꯏꯅꯣ ꯄꯪꯎ ꯎꯕ ꯌꯥꯕꯗꯧꯅ ꯑꯦ ꯑꯗꯨꯒ ꯀꯝꯗꯧꯅ ꯈꯝꯕꯅ ꯎꯗꯣꯏꯕ ꯑꯩꯈꯣꯏꯁꯨ ꯎꯗꯅ ꯁꯦꯂꯨꯡꯕ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯂꯦ ꯄꯥꯔꯤꯒꯤ ꯀꯩꯝꯇ ꯈꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯆꯦꯟꯅ ꯃꯀꯣꯛ ꯑꯗꯨꯗ ꯊꯥꯖꯤꯟꯖꯔꯒ ꯑꯁ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯍꯦ ꯍꯦꯂꯣꯏꯅ ꯆꯦꯟꯕꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯄꯪꯎꯗ ꯎꯒꯗ꯭ꯔꯣ ꯍꯦꯂꯣꯏ ꯑꯗꯨꯅ ꯆꯦꯟꯅꯤꯡꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯗꯨ ꯈꯛꯇꯅ ꯎꯍꯜꯂꯒ ꯃꯥꯅ ꯃꯤꯇꯪ ꯇꯧꯔꯒ ꯆꯦꯟꯈꯤꯗꯣꯏꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯏꯇꯥꯎ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥ ꯑꯃ ꯊꯣꯛꯄ ꯑꯃꯅꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯅ ꯆꯦꯜꯂꯦ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯅꯩ ꯍꯥꯏꯕꯅꯤ ꯁꯤꯕ ꯅꯥꯕꯕꯨꯗꯤ ꯊꯣꯛꯇꯦ ꯉꯥꯏꯍꯥꯛ ꯃꯣꯏꯅ ꯁꯥꯟꯅꯅꯤꯡꯕꯒꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏ ꯁꯣꯏꯗꯅ ꯈꯝꯕꯁꯦ ꯍꯦꯂꯣꯏꯔ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤꯅꯔ ꯆꯦꯟꯕ ꯑꯣꯏꯔꯝꯃꯅꯤ ꯈꯔ ꯀꯟꯅ ꯆꯦꯟꯈꯠꯁꯦ ꯂꯥꯡꯈꯣꯡꯗ ꯁꯣꯏꯗꯅ ꯑꯣꯟꯊꯔꯅꯤ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯈꯝꯕꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯐꯥꯖꯤꯜꯂꯝꯃꯤ ꯈꯝꯕꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯉꯥꯏꯈꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯑꯝꯇ ꯄꯤꯔꯝꯃꯨ ꯁꯦ ꯁꯒꯦꯟꯕꯤ ꯑꯝꯇꯗꯤ ꯄꯤꯔꯝꯃꯨꯕ ꯁꯒꯦꯟꯕꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯑꯅꯤꯗꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯃꯁꯝ ꯆꯞ ꯌꯨꯡꯈꯠꯂꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯐꯥꯎꯔꯛꯂꯝꯃꯤ ꯀꯤꯕꯅ ꯑꯅꯤꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯄꯥꯔꯤꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯏꯇꯥꯎ ꯆꯠꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯑꯩ ꯀꯤꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯍꯩ ꯀꯩꯝ ꯇꯧꯔꯣꯏꯍꯦ ꯈꯝꯕꯁꯦ ꯍꯥꯟꯅ ꯋꯥꯈꯜ ꯇꯥꯅꯅꯕ ꯍꯣꯠꯅꯈꯤꯁꯦ ꯃꯥ ꯍꯨꯟꯇꯣꯛꯑꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅꯤ ꯆꯠꯇꯣꯏꯅꯣ ꯑꯁ ꯁꯤꯃꯁꯨ ꯃꯆꯤꯟꯁꯦ ꯇꯨꯃꯤꯟꯅ ꯄꯥꯛꯅ ꯂꯩꯇꯦ ꯄꯤꯌꯣꯅ ꯑꯗꯨꯝ ꯇꯧ ꯂꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯁꯦꯂꯨꯡꯕꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯨꯗꯨꯝꯅ ꯁꯥꯄꯨ ꯀꯟꯅ ꯁꯨꯖꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯝꯕ ꯑꯗꯨ ꯋꯥꯈꯜ ꯃꯥꯡꯂꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ ꯄꯥꯔꯤꯅ ꯉꯛꯅ ꯀꯩꯅꯣ ꯁꯦꯂꯨꯡꯕ ꯅꯪ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯁꯦꯂꯨꯡꯕꯅ ꯈꯝꯕꯕꯨ ꯅꯤꯡꯊꯤꯖꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯤꯞꯊꯍꯜꯂꯒ ꯁꯤꯍꯣꯏꯗꯤ ꯉꯥꯎꯕ ꯐꯔꯅꯤꯗꯅ ꯆꯠꯂꯣ ꯄꯥꯔꯤ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤꯅꯦ ꯏꯁꯤꯡ ꯈꯔ ꯂꯥꯗꯔ ꯀꯩꯅꯣ ꯇꯧꯔꯒ ꯁꯣꯛꯂꯣ ꯑꯁ ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯥꯔꯤꯗꯨ ꯂꯥꯗ ꯇꯧꯔꯒ ꯏꯁꯤꯡ ꯈꯔ ꯁꯣꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ ꯈꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯦꯛꯇ ꯍꯩꯊꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯈꯝꯕ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯍꯧꯒꯠꯂꯛꯂꯝꯃꯤ ꯃꯤꯠꯃꯥꯡꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕꯅ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯕ ꯃꯈꯩ ꯅꯛꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯀꯩꯅꯣꯅꯦ ꯍꯤꯡꯆꯥꯕ ꯃꯥꯟꯈꯩ ꯈꯪꯉꯤꯅꯦ ꯈꯔ ꯍꯟꯗꯣꯛꯅꯦ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯎꯅꯤꯡꯉꯛꯇ꯭ꯔꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯗꯤ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯣꯏ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯑꯁ ꯀꯣꯛꯁꯤꯁꯨ ꯉꯥꯎꯋꯤꯍꯦ ꯉꯥꯎꯅꯤ ꯉꯥꯎꯕ ꯉꯥꯎꯃꯟꯗꯦ ꯁꯦꯂꯨꯡꯕꯒꯤ ꯆꯥꯎꯈ꯭ꯔꯕ ꯈꯨꯗꯨꯝ ꯑꯁꯤꯅ ꯅꯀꯣꯛꯇ ꯌꯩꯊꯕꯅꯤ ꯅꯀꯣꯛ ꯑꯗꯣ ꯀꯥꯏꯍꯧꯗ꯭ꯔꯤꯕꯗꯨ ꯐꯔꯕꯅꯤ ꯀꯔꯤ ꯁꯦꯂꯨꯡꯕꯅ ꯑꯩꯉꯣꯟꯗ ꯈꯨꯗꯨꯝꯅ ꯁꯨꯏ ꯍꯥꯏꯕ ꯀꯔꯤꯒꯤ ꯅꯪꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯗꯕꯤꯗ ꯈꯨꯗꯨꯝ ꯆꯥꯍꯧꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯀꯩꯅꯣꯃꯤ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯑꯝꯇꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯀꯩꯗꯧꯒꯦ ꯄꯥꯔꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯈꯝꯕ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯅꯪꯒꯤ ꯀꯔꯤ ꯂꯩꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯦ ꯅꯪꯅ ꯂꯝꯕꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯅꯆꯤꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯗꯦ ꯁꯨꯝ ꯆꯦꯟꯕꯗ ꯂꯥꯡꯈꯣꯡꯗ ꯁꯣꯏꯗꯅ ꯇꯨꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯦꯂꯨꯡꯕꯅ ꯅꯪꯒꯤ ꯋꯥꯈꯜ ꯃꯥꯡꯍꯜꯂꯕꯅꯤ ꯑꯉꯥꯎꯕ ꯃꯇꯧ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯟꯈꯤꯒꯅꯤ ꯈꯟꯗꯨꯅ ꯈꯨꯇꯨꯝꯅ ꯁꯨꯈꯤꯕꯅꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯄꯤꯌꯨ ꯁꯒꯦꯟꯕꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯃꯈꯩ ꯇꯥꯟꯅꯔꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯈꯝꯕꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯃꯃꯤꯠ ꯑꯗꯨ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯈꯩ ꯂꯪꯈꯠꯂꯛꯂꯒ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯣꯛꯇꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯥꯀꯟꯗ ꯃꯉꯥꯜ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯂꯨꯕ ꯃꯇꯝꯗꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯐꯤꯖꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯃꯈꯨꯠꯇ ꯇꯨꯝꯕꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯔꯦꯝꯅꯅ ꯇꯨꯝꯕꯥ ꯑꯗꯨ ꯊꯥꯡꯒꯠꯂꯛꯂꯒ ꯎꯁꯤꯜꯂꯛꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯕꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏ ꯈꯪꯍꯧꯗꯦ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯑꯁꯦ ꯃꯣꯟꯗ꯭ꯔꯪꯒꯨꯝꯅ ꯇꯥꯎꯈꯤꯗꯨꯅ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯆꯠꯄ ꯍꯧꯈꯤꯕꯅꯤ ꯄꯥꯔꯤꯅ ꯃꯌꯥ ꯑꯗꯨ ꯀꯛ ꯆꯤꯛꯂꯒ ꯏꯇꯥꯎ ꯁꯦꯂꯨꯡꯕ ꯁꯣꯏꯗ꯭ꯔꯦ ꯍꯦꯂꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯑꯃꯥꯏꯕ ꯗꯥꯀꯨꯒꯤ ꯃꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ
ꯗꯥꯀꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯗꯥꯀꯨꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ "ꯑꯣ ꯈꯨꯔꯥꯕꯨ ꯂꯩꯇꯕ꯭ꯔꯣ?" ꯗꯥꯀꯨꯁꯨ ꯏꯃꯨꯡꯗ ꯍꯤꯗꯥꯛ ꯉꯥꯟꯊꯛ ꯊꯛꯂꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯍꯨꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ "ꯍꯩꯁ, ꯀꯔꯤ ꯇꯧꯔꯦ?" ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯗꯥꯀꯨꯒꯤ ꯃꯅꯥꯛꯇ ꯐꯠ ꯂꯥꯎꯅ ꯆꯪꯁꯤꯜꯂꯒ ꯇꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯗꯥꯀꯨꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯈꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯦ ꯍꯥꯏꯕꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ "ꯀꯩꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ, ꯍꯦꯂꯣꯏ ꯌꯥꯏꯃꯅꯤ꯫ ꯈꯝꯕꯒꯤ ꯐꯖꯔꯕ ꯁꯕꯥꯜ ꯑꯁꯤ ꯎꯕꯗ ꯉꯥꯎꯗꯨꯅ ꯁꯥꯟꯅꯒꯦ ꯌꯥꯎꯅ ꯁꯥꯟꯅꯕꯖꯥꯠꯅꯤ꯫ ꯀꯩꯁꯨ ꯐꯠꯇꯕ ꯑꯣꯏꯔꯔꯣꯏ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯁꯦꯡꯗꯣꯛꯂꯕꯅꯤ." ꯋꯥꯗꯣ ꯇꯥꯕꯗ ꯄꯥꯔꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯍꯁ, ꯋꯥꯏ ꯑꯃꯗꯤ ꯁꯪꯉꯤꯍꯦ꯫ ꯑꯗꯣ ꯈꯨꯔꯥ, ꯃꯇꯨꯡꯗꯗꯤ ꯃꯗꯨꯒꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯇꯥꯎ ꯑꯁꯤꯗ ꯀꯥꯔꯟ ꯇꯥꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ?" ꯗꯥꯀꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯣꯏꯅꯦ, ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ, ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯈꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯈꯝꯕꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯍꯔꯥꯎꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯝꯖꯩ ꯉꯥꯎꯏ ꯍꯥꯏꯕ ꯗꯥꯀꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯄꯣꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯄꯥꯔꯤꯅ ꯉꯛꯅ "ꯀꯩꯅꯣ ꯅꯪꯅ ꯅꯌꯥꯒꯤ ꯍꯤ ꯍꯤꯒꯠꯂꯒ ꯉꯥꯎꯔꯕ ꯅꯪꯕꯣ?" ꯈꯝꯕ ꯌꯥꯝꯅ ꯀꯥꯛꯅ "ꯑꯩꯈꯣꯏꯒꯤ ꯁꯛꯁꯦ ꯌꯦꯡꯉꯨꯗꯅ, ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯍꯦꯂꯣꯏꯅ ꯐꯥꯎꯕ ꯉꯥꯎꯅꯔꯤꯕꯅꯤ꯫ ꯅꯠꯇꯦ, ꯁꯤꯗꯕꯨ ꯑꯩꯅ ꯄꯣꯡꯗ ꯌꯥꯔꯤꯕ꯭ꯔꯥꯕ?" ꯁꯦꯂꯨꯡꯕꯅ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯂꯒ ꯁꯨꯒꯠꯇꯨꯅ "ꯏꯕꯨꯡꯉꯣ, ꯋꯥꯈꯜꯗꯣ ꯊꯥꯛ ꯋꯥꯡꯃꯟꯈ꯭ꯔꯦ꯫ ꯁꯕꯥꯟ ꯐꯖꯩ ꯍꯥꯏꯕꯅꯤ, ꯅꯁꯛ ꯐꯖꯩ ꯍꯥꯏꯕ ꯅꯠꯇꯦ꯫ ꯕꯥꯞ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦ ꯑꯗꯨꯅꯤ꯫ ꯀꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯛ ꯑꯁꯤꯒ ꯂꯥꯏ ꯍꯅꯨꯕ ꯍꯦꯛ ꯃꯥꯟꯒꯩ." "ꯍꯣꯏꯅꯦ, ꯃꯥꯟꯕꯨ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ." "ꯌꯥꯔꯦ, ꯅꯪꯁꯨ ꯌꯣꯡ ꯃꯆꯥ ꯍꯦꯛ ꯃꯥꯟꯈꯩ ꯃꯤ ꯅꯣꯛꯅꯕ ꯑꯃꯗꯤ ꯀꯟꯈ꯭ꯔꯄꯣꯠꯅꯤ꯫ ꯅꯊꯧ ꯌꯥꯝ ꯂꯩꯇꯦ ꯅꯣꯏ꯫ ꯃꯤꯒꯤ ꯐꯖꯕ ꯑꯁꯤꯗ ꯀꯂꯛꯇꯅ ꯇꯧꯔꯤꯗꯨ ꯈꯪꯉꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯃꯤꯅ ꯃꯁꯥ ꯌꯧꯅ ꯊꯥꯒꯠꯄꯁꯤꯗꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯏ ꯍꯥꯏꯗꯨ ꯍꯦꯛ ꯇꯥꯏꯗ." "ꯑꯁ ꯌꯥꯔꯦ, ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ, ꯑꯩꯗꯤ ꯍꯦꯂꯣꯏꯅ ꯉꯥꯎꯈ꯭ꯔꯕ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯂꯣꯏꯔꯦ, ꯋꯥ ꯂꯣꯏꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯌꯧꯌꯥ ꯇꯧꯅꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯗꯥꯀꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯑꯁ ꯌꯥꯔꯦ, ꯅꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯌꯥꯆꯪꯂꯛꯄꯁꯤꯗ ꯂꯥꯏꯒ ꯑꯝꯇ ꯆꯪꯉꯔꯣꯏ." ꯄꯥꯔꯤꯅ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯁꯦꯟꯐꯝ ꯈꯔ ꯂꯧꯊꯣꯛꯂꯒ "ꯈꯨꯔꯥ, ꯑꯗꯨꯗꯤ ꯁꯦꯜꯁꯤꯗ ꯂꯩꯖꯔꯦ." ꯗꯥꯀꯨꯅ "ꯍꯩ, ꯑꯁꯤꯈꯛꯀꯤꯕꯨ ꯌꯥꯔꯦ, ꯄꯤꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯂꯧꯁꯤꯜꯂꯨ." ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯋꯥꯒꯗꯨ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯁꯥꯟꯅꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯗꯥꯀꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ "ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣ? ꯑꯗꯨꯕꯨꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯍꯟꯗꯛꯇꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯣ ꯍꯥꯏꯕ ꯂꯩ꯫ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯍꯟꯗꯛꯀꯤ ꯆꯩꯊꯦꯡ ꯑꯁꯦ ꯐꯪꯕꯗ ꯁꯣꯏꯗꯅ ꯌꯥꯎꯔꯒꯅꯤ꯫ ꯇꯥꯏꯕꯪ ꯂꯤꯂꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯉꯁꯤꯒꯤ ꯊꯦꯡꯅꯈ꯭ꯔꯤꯕ ꯑꯗꯣ ꯍꯦꯂꯣꯏ ꯅꯠꯇꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯁꯦꯟꯅꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯀꯨꯗꯨ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯍꯨꯝ ꯑꯗꯨ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯂꯒ ꯆꯠꯄ ꯐꯥꯎꯕ ꯐꯖꯅ ꯉꯝꯗꯕ ꯃꯈꯩ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯏꯁꯩ ꯍꯧꯅ ꯁꯛꯂꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯔꯣꯜ ꯐꯩꯔꯤ ꯇꯧꯔꯒ "ꯅꯠꯇꯦꯅꯦ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜꯂꯣ? ꯊꯛꯀꯅꯨ, ꯐꯠꯇꯦ꯫ ꯃꯤ ꯐꯥꯎꯕ ꯁꯤ ꯍꯥꯏꯕ ꯈꯪꯅ ꯌꯣꯜꯂꯤꯕ ꯃꯈꯣꯏꯁꯨ ꯑꯉꯛꯄ ꯅꯠꯇ꯭ꯔꯣ?" ꯈꯝꯕꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯈꯨꯠꯀꯥꯗꯨ ꯁꯤꯡꯂꯒ "ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ꯫ ꯃꯈꯣꯏꯅ ꯌꯣꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯊꯛꯅꯤꯡꯕ ꯀꯧꯕꯅꯤꯅ ꯂꯩꯔꯦ, ꯊꯛꯆꯤꯜꯂꯦ, ꯉꯥꯎ ꯇꯥꯝꯅꯤ ꯑꯗꯨꯗꯤ." ꯁꯦꯂꯨꯡꯕꯅ ꯊꯒꯦꯔꯛꯂꯒ "ꯍꯦꯔꯥ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯐꯠꯇꯦ ꯈꯪꯂꯕꯗꯤ ꯑꯩꯈꯣই ꯏꯁꯥꯅ ꯊꯥꯗꯣꯛꯀꯗꯧ ꯅꯠꯇ꯭ꯔꯣ? ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯊꯛꯄꯤꯗ꯭ꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯤꯠꯂꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯈꯣꯏꯁꯨ ꯇꯂꯛꯂꯗꯨꯅ ꯇꯣꯛꯈ꯭ꯔꯅꯤ꯫ ꯑꯗꯩꯗꯤ ꯃꯈꯣꯏꯁꯨ ꯑꯐꯕ ꯄꯣꯠꯂꯝ ꯑꯣꯏꯅ ꯌꯣꯜꯂꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯐꯕ ꯍꯛꯆꯥꯡ ꯐꯕ ꯑꯣꯏꯔꯅꯤ ꯍꯥꯏꯕ." "ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯣꯏꯅ ꯌꯣꯟꯗ꯭ꯔꯗꯤ
ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯔꯒ ꯊꯛꯑꯣꯏ꯫ ꯑꯁꯨꯝꯅ ꯇꯥꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄꯅ ꯂꯝꯍꯥꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯏꯈꯨꯑꯣ ꯁꯛꯍꯦꯟꯕ ꯄꯥꯈꯪ! ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯄꯥꯔꯤꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯀꯩꯅꯣ ꯏꯇꯥꯎ, ꯍꯧꯖꯤꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯣ ꯑꯩ ꯈꯛꯇꯅ ꯇꯥꯕ꯭ꯔꯥ? ꯅꯈꯣꯏꯗꯤ ꯇꯥꯗꯕ꯭ꯔꯣ? ꯁꯦꯂꯨꯡꯕ ꯑꯃꯁꯨꯡ ꯈꯝꯕ ꯑꯗꯨꯁꯨ ꯇꯥꯏ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯝꯕꯅ ꯀꯅꯥꯝꯇꯗꯤ ꯎꯗꯦ, ꯀꯔꯥꯏꯗꯒꯤ ꯀꯧꯔꯛꯏꯅꯣ? ꯄꯥꯔꯤꯅ ꯊꯒꯦꯛꯂꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯃꯁꯝ ꯃꯅꯥ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯈꯠꯂꯛꯂꯦ꯫ ꯃꯈꯣꯡ ꯑꯗꯨ ꯆꯦꯡꯈꯩꯕꯒꯨꯝꯅ ꯅꯤꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯑꯅꯤ ꯑꯗꯨꯗꯤ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯛꯀꯥꯗꯨ ꯏꯜꯂꯒ ꯍꯪꯉꯤ꯫ ꯄꯥꯔꯤ ꯀꯞꯅꯤꯡ ꯀꯞꯉꯥꯡ ꯇꯧꯔꯒ ꯏꯇꯥꯎ, ꯁ꯭ꯋꯥꯏꯁꯦ ꯕꯨꯠ ꯂꯩꯁꯥꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯃꯃꯤꯠꯁꯨ ꯌꯥꯎꯗꯦ ꯍꯥꯏ, ꯃꯈꯨꯠꯁꯨ ꯅꯥꯝꯃ ꯇꯠꯂꯦ ꯍꯥꯏ, ꯃꯁꯝꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯍꯥꯏ꯫ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯈꯝꯕꯗꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯊꯧꯁꯥꯗꯅ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯨꯏꯍꯧꯗꯦ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯠ ꯑꯀꯤꯕ ꯃꯑꯣꯡꯗ ꯍꯟꯖꯤꯜꯂꯒ ꯅꯪ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯦꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯠꯇꯅ ꯑꯅꯤꯗꯨ ꯌꯨꯒꯤ ꯅꯤꯁꯥꯒ ꯂꯣꯏꯅ ꯀꯥꯎꯕ ꯃꯈꯩ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯉꯥꯏꯈꯨꯑꯣ, ꯑꯩꯒ ꯉꯥꯏꯔꯝꯗꯤꯅꯦ, ꯑꯩ ꯏꯇꯣꯝꯇ ꯁꯤꯗ ꯁꯤꯔꯒ ꯂꯩꯌꯣ ꯍꯥꯏꯔꯕ? ꯁꯦꯂꯨꯡꯕꯅ ꯑꯁ ꯉꯥꯡꯗꯅ ꯂꯩꯔꯅꯨꯕ, ꯈꯣꯡꯗ ꯑꯣꯏꯅ ꯌꯥꯡꯁꯤꯜꯂꯣ ꯏꯇꯥꯎ, ꯅꯇꯨꯡꯗ ꯁꯝꯁꯥꯡꯕꯤ ꯑꯃꯅ ꯇꯥꯟꯅꯔꯛꯑꯦ꯫ ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯍꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ꯫ ꯌꯨꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯕꯅꯤꯅ ꯄꯥꯔꯤ ꯑꯗꯨ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥ ꯔꯥꯙꯦꯅ ꯍꯥꯏ ꯄꯥꯔꯤ, ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ, ꯑꯁꯣꯝꯗ ꯃꯤ ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯩꯗꯧꯔꯕꯅꯣ ꯍꯪꯉꯨꯆꯣꯅꯦ꯫ ꯄꯥꯔꯤꯅ ꯌꯥꯝ ꯇꯟꯅ ꯑꯁ ꯀꯥꯏꯗꯅꯣ ꯏꯃꯥ? ꯌꯨꯝꯊꯪꯅꯕꯒꯤ ꯅꯆꯜ ꯀꯨꯟꯗꯣꯔꯩ ꯈꯣꯏꯒꯤ ꯌꯨꯝꯗꯅꯤ, ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯤ, ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯨꯅ ꯇꯧꯕꯅꯤꯅꯦ꯫ ꯑꯁ ꯑꯌꯨꯛꯁꯤꯗ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯟꯅ ꯇꯟꯅ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯈꯥ ꯁꯦꯡꯗꯣꯛꯂꯒ ꯌꯨꯝꯊꯪꯅꯕ ꯀꯨꯟꯗꯣꯔꯩ ꯈꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯍꯩ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯌꯥꯎꯒꯦ? ꯃꯣꯏꯅ ꯀꯞ ꯂꯥꯎꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯨꯟꯗꯣꯔꯩꯒꯤ ꯃꯄꯥꯗꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ, ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗꯦ ꯍꯥꯏꯔꯤ꯫ ꯏꯍꯦ, ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯎꯔꯝꯃꯤꯅꯦ꯫ ꯆꯥꯎꯊꯣꯟꯒꯤ ꯌꯨ ꯊꯛꯐꯝꯗꯒꯤ ꯊꯣꯔꯛꯂꯒ ꯂꯝꯕꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯌꯨ ꯉꯥꯎꯕꯗꯨꯗ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯂꯝꯕꯤ ꯂꯝꯍꯥꯡꯅꯗꯨꯅ ꯎꯃꯪꯗꯒ ꯆꯪꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯑꯁ ꯏꯃꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ, ꯃꯥꯏꯅ ꯍꯟꯖꯔꯛꯀꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯆꯥꯛꯇꯨꯝ ꯂꯣꯏꯁꯤꯜꯂꯨ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦꯍꯦ, ꯃꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯗꯅ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯋꯥꯔꯛꯂꯕꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯗꯣꯔꯤꯕ? ꯄꯥꯔꯤ ꯊꯧꯁꯥꯗꯅ ꯏꯁꯩ ꯉꯪꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯄꯥꯔꯤ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯃꯁꯝ ꯀꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯥꯎ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯈꯝꯕ ꯑꯗꯨ ꯂꯥꯛꯂꯒ ꯍꯥꯏ ꯄꯥꯔꯤ, ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯅꯦ꯫ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯄꯥꯎꯁꯦ ꯖꯨꯠꯇꯤ ꯀꯌꯥ ꯆꯥꯗꯕꯅꯤ꯫ ꯈꯝꯕꯅ ꯄꯥꯔꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯀꯛꯁꯤꯟꯅ ꯍꯠꯂꯒ ꯍꯣ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯆꯦ ꯇꯃꯨꯕꯤꯒꯤ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯌꯨꯒꯤ ꯌꯣꯟꯐꯝ ꯑꯃ ꯐꯝꯃꯦ ꯍꯥꯏꯌꯦ, ꯌꯥꯝꯅꯁꯨ ꯍꯥꯎꯋꯦ ꯍꯥꯏ꯫ ꯃꯥꯒꯤ ꯌꯨꯗꯣ ꯑꯇꯣꯞꯄ ꯃꯍꯥꯎꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯍꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯇꯪꯉꯨꯁꯤꯗꯅ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯃꯥꯅ ꯀꯝꯗꯧꯅ ꯑꯗꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯌꯨꯗꯨ ꯌꯣꯜꯂꯤꯕ? ꯀꯩꯅꯣ, ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯥꯕꯨ ꯂꯛꯅꯕꯗ ꯌꯨ ꯌꯣꯟꯐꯝꯒ ꯈꯪꯉꯝꯃꯔꯣꯏ꯫ ꯑꯗꯣ ꯅꯨꯄꯤꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯇ꯭ꯔꯕꯖꯥꯠꯅꯣ? ꯑꯁ, ꯅꯪꯅ ꯃꯤꯒꯤ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ, ꯃꯥꯒꯤꯁꯨꯅꯦ ꯄꯥꯟꯗꯝ ꯑꯃ ꯂꯩꯖꯔꯝꯒꯅꯤ, ꯑꯗꯨꯅ ꯌꯣꯜꯂꯤ ꯑꯣꯏꯔꯝꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯄꯣꯛꯄꯤꯔꯨꯔꯤꯗꯨꯅ? ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤꯗꯨꯒ꯫ ꯐꯔꯦ, ꯅꯈꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨ, ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯨꯝ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤ ꯌꯨ ꯌꯣꯟꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯦꯂꯨꯡꯕꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯇꯨ ꯑꯥꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤ ꯀ꯭ꯔꯤ ꯏꯟꯅꯕ ꯃꯈꯩ ꯆꯪꯅꯈ꯭ꯔꯤꯁꯦ ꯑꯁꯤꯗ ꯑꯣꯏꯔꯝꯒꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂ ꯂꯦꯞꯂꯒ ꯍꯤꯗꯥꯛ ꯊꯛꯄꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯦꯂꯨꯡꯕ ꯄꯥꯔꯤ ꯑꯃꯗꯤ ꯈꯝꯕꯗꯤ ꯂꯋꯥꯏ ꯂꯨꯁꯝ ꯑꯗꯨ ꯂꯣꯏꯅ ꯆꯞ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ꯫ ꯃꯁꯝ ꯑꯗꯨ ꯀꯣꯔꯤ ꯃꯆꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯟꯕꯥꯜ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨꯗ ꯁꯪꯖꯤꯜꯂꯤ꯫ ꯍꯦꯛ ꯎꯕꯗ ꯄꯥꯈꯪ ꯀꯌꯥ ꯋꯥꯟꯊꯗꯨꯅ ꯇꯨꯒꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯣꯟꯁꯤꯜꯂꯒ ꯀꯧꯔꯛꯄ ꯑꯗꯨꯗꯗꯤ ꯄꯥꯈꯪ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯦꯛꯇ ꯃꯊꯃꯣꯏ ꯄꯥꯏꯊꯣꯛꯅꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯒ "ꯍꯣ ꯄꯥꯈꯪ ꯑꯍꯨꯝ, ꯅꯈꯣꯏꯗꯅꯤ ꯑꯩꯅ ꯍꯪꯖꯔꯤꯁꯦ꯫ ꯃꯤ ꯂꯣꯏꯅ ꯐꯨꯜꯂꯦ, ꯑꯗꯨꯅ ꯆꯪꯒꯗꯕ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯨ ꯆꯪꯍꯧꯔꯣ, ꯅꯠꯇ꯭ꯔꯗꯤꯅꯦ ꯄꯣꯠꯐꯝ ꯑꯁꯤ ꯊꯤꯡꯖꯤꯜꯂꯒꯦꯅ ꯇꯧꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯃꯔꯤ ꯃꯔꯤ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯐꯝꯊꯔꯝꯃꯤ꯫ ꯁꯦꯂꯨꯡꯕ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ "ꯑꯁ, ꯃꯤ ꯈꯨꯌꯥꯝꯁꯤꯗꯤ! ꯁꯤꯗ ꯑꯇꯣꯞꯄ ꯄꯣꯠꯐꯝꯗꯗꯤ ꯑꯝꯇ ꯆꯪꯉꯝꯃꯔꯣꯏꯕꯣ꯫ ꯂꯩꯁꯥꯕꯤꯁꯤꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯑꯁ, ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯞꯅꯔꯝꯃꯅꯤ"꯫ ꯄꯥꯔꯤꯅ ꯃꯊꯃꯣꯏ ꯃꯄꯥ ꯑꯗꯨꯗ ꯄꯥꯏꯔꯒ "ꯑꯁ, ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤꯗ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯂꯣꯏꯅ ꯍꯨꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯊꯃꯣꯏ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ, ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ ꯋꯥꯅꯤ"꯫ ꯈꯝꯕꯅ ꯄꯥꯔꯤꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯈꯨꯠꯇꯨꯝꯅ ꯁꯨꯖꯤꯜꯂꯤ꯫ ꯄꯥꯔꯤ ꯁꯨꯒꯠꯇꯨꯅ ꯈꯥꯡꯂꯒ "ꯀꯩꯅꯣ ꯅꯪꯅ ꯃꯇꯥꯡ ꯑꯁꯤꯗ? ꯁꯣꯔ ꯍꯣꯟꯗ꯭ꯔꯒꯕꯨ ꯅꯪꯅ ꯋꯥ ꯉꯥꯡꯉꯤꯁꯤꯕꯨ ꯉꯥꯡꯕ ꯉꯝꯈꯤꯗ꯭ꯔꯣ? ꯉꯁꯥꯏꯅ ꯀꯨ ꯌꯧꯔꯅꯤ꯫ ꯍꯩ, ꯑꯇꯩꯗꯤ ꯈꯪꯗꯦ, ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ꯫ ꯑꯗꯨꯕꯨꯅꯦ, ꯅꯨꯄꯤ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ"꯫ ꯁꯦꯂꯨꯡꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯑꯃꯗꯤ ꯈꯝꯕ ꯑꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ "ꯀꯔꯤ?" ꯁꯦꯂꯨꯡꯕꯅ "ꯀꯩꯅꯣ ꯑꯃꯨꯛ ꯅꯈꯣꯏꯁꯨ ꯉꯥꯎꯔꯛꯏꯔꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯨꯝ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯌꯧꯌꯥ ꯌꯧꯌꯥ ꯇꯧꯔꯒ ꯈꯠꯅꯔꯛꯏ꯫ ꯄꯥꯔꯤꯅ ꯃꯈꯨꯠ ꯑꯗꯨꯅ ꯑꯅꯤ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯒ "ꯉꯥꯏꯈꯣꯁꯦ, ꯑꯁꯨꯝꯅ ꯈꯠꯅꯔꯒ ꯑꯩꯈꯣꯏ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ"꯫ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯈꯝꯕꯗꯨ ꯄꯥꯔꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ "ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯃꯥꯕꯨ ꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯎꯠꯁꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯑꯗꯨꯅ ꯃꯥꯏꯅ ꯌꯥꯖꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯍꯥꯟꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯏꯔꯥꯡ ꯍꯥꯟꯅ ꯍꯧꯖꯤꯜꯂꯒ ꯃꯗꯨꯗ ꯏꯔꯥꯡ ꯑꯗꯨꯒꯤ ꯂꯥꯡꯗ ꯊꯨꯕ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯌꯥꯅꯁꯦ"꯫ ꯑꯁꯨꯝꯅ ꯑꯍꯨꯝ ꯑꯗꯨ ꯌꯥꯅꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯗ ꯎꯠꯂꯒ ꯀꯔꯤ ꯀꯔꯤꯅꯣ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯊꯝꯂꯛꯏ꯫ ꯄꯥꯔꯤꯅ "ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ"꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ "ꯑꯩꯒꯤ ꯃꯤꯡꯕꯨꯔꯣ? ꯌꯥꯝ ꯊꯤꯗ"꯫ ꯄꯥꯔꯤꯅ "ꯃꯤꯡꯒꯤ ꯋꯥꯕꯨ ꯊꯤꯅꯤꯡ ꯊꯤꯖꯁꯅꯨ, ꯅꯁꯛ ꯑꯗꯨ ꯌꯥꯝ ꯐꯖꯩꯗꯨꯗꯤ"꯫ "ꯀꯩꯅꯣ, ꯑꯩꯁꯤꯕꯨ ꯁꯛ ꯐꯖꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯁ, ꯑꯗꯨꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ꯫ ꯅꯪꯁꯨ ꯐꯖꯩꯀꯣ"꯫ ꯄꯥꯔꯤ ꯂꯩꯁꯥꯕꯤꯗꯨꯅ ꯃꯉꯣꯟꯗ ꯈꯔ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯗꯨ ꯎꯕꯗ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯈꯝꯕꯒꯤ ꯃꯃꯥꯡꯗ ꯄꯣꯡꯅ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯃꯇꯥꯒꯨꯝꯅ ꯁꯛ ꯀꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯁꯨ ꯄꯩꯊꯣꯛ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ "ꯑꯩꯒꯤ ꯃꯤꯡ ꯂꯩꯃꯇꯣꯟ ꯀꯧꯏ꯫ ꯑꯗꯣ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯅ, ꯃꯔꯣꯟꯒ ꯊꯣꯛꯇꯖꯥꯠꯂꯣ"꯫ ꯄꯥꯔꯤ ꯑꯃꯗꯤ ꯁꯦꯂꯨꯡꯕ ꯑꯗꯨ ꯃꯁꯝ ꯑꯗꯨ ꯐꯖꯅ ꯅꯥꯟꯊꯔꯒ "ꯍꯩꯍꯦ"꯫ ꯂꯩꯃꯇꯣꯟꯅ ꯏꯔꯥꯡꯒ ꯂꯣꯏꯅꯅ "ꯀꯩꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯈꯣꯏꯒꯤꯕꯣ? ꯑꯩꯗꯤ ꯉꯔꯥꯡꯗ ꯍꯥꯡꯕꯅꯤ ꯑꯩꯒꯤ ꯌꯨꯒꯤ ꯄꯣꯠꯐꯝ ꯑꯁꯦ, ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ, ꯉꯁꯤꯗꯤ ꯄꯤꯛ ꯍꯦꯛ ꯊꯜꯂꯦ"꯫ "ꯑꯩꯒꯤꯅ ꯄꯥꯔꯤ, ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯁꯤꯅ ꯁꯦꯂꯨꯡꯕ, ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯤꯅ ꯈꯝꯕ ꯀꯧꯕꯅꯤ"꯫ ꯈꯝꯕꯅ ꯂꯩꯃꯇꯣꯟꯒꯤ ꯁꯛꯐꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯃꯝꯅꯕ ꯃꯑꯣꯡꯗ ꯃꯀꯣꯛ ꯑꯗꯨ ꯍꯣꯠꯂꯒ "ꯑꯩꯕꯨ ꯅꯪꯁꯦ ꯀꯗꯥꯏꯗꯅꯣꯃ ꯎꯈꯤꯕꯒꯨꯝ ꯇꯧꯏꯗ"꯫ ꯂꯩꯃꯇꯣꯟꯅ ꯈꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯅꯪꯕꯨ ꯎꯕ꯫ ꯀꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ"꯫ "ꯀꯗꯥꯏꯗꯅꯣꯃꯗꯤ ꯎꯗꯤ ꯎꯈ꯭ꯔꯦꯗ"꯫ "ꯑꯁ ꯌꯥꯔꯦꯍꯦ, ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ, ꯅꯃꯪꯗꯒ ꯎꯕ ꯑꯣꯏꯔꯝꯅꯤ"꯫ "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯂꯩꯃꯇꯣꯟꯁꯦ ꯀꯗꯥꯏ ꯖꯒꯥꯗꯅꯣꯃ ꯎꯈ꯭ꯔꯦ ꯋꯥꯅꯤ, ꯑꯗꯣ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ". "ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯑꯊꯥꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨꯁꯦ ꯃꯐꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯄꯥꯝꯅꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯁꯛ ꯃꯥꯟꯅꯕ ꯃꯤꯒ ꯑꯣꯏꯔꯝꯒꯅꯤꯌꯦ"꯫ ꯈꯝꯕꯗꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯅ "ꯍꯣꯏ,
ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯣꯛꯁꯦ ꯏꯆꯥꯏ ꯆꯥꯏꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯅꯤꯡꯊꯤꯖꯅ ꯍꯣꯠꯅꯕꯤꯔꯣꯀꯣ ꯑꯩ ꯑꯇꯣꯞꯄꯁꯤꯡꯁꯤꯒꯤ ꯊꯧꯒꯜ ꯇꯧꯖꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯍꯨꯝ ꯑꯗꯨ ꯌꯦꯡꯅꯔꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯌꯨꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ ꯄꯥꯔꯤꯅ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯍꯔꯥꯎꯅ ꯑꯁ ꯏꯇꯥꯎ ꯁꯤꯗꯤ ꯀꯩ ꯍꯨꯍꯥꯎꯅꯣ ꯑꯁꯨꯛ ꯍꯥꯎꯕ ꯌꯨꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯛꯇ꯭ꯔꯤ ꯍꯥꯏꯋꯥꯅꯤ ꯑꯅꯤꯗꯨꯁꯨ ꯃꯍꯥꯎ ꯑꯗꯨꯗ ꯍꯔꯥꯎꯅ ꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯆꯥꯅꯅꯕꯁꯤꯁꯨ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯃꯥꯔꯤꯕꯗ ꯆꯥꯅꯈ꯭ꯔꯦ ꯋꯥꯅꯤ ꯁꯤꯅꯅꯤꯗꯅ ꯑꯇꯩ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯅꯥꯊꯩꯔꯝꯂꯒ ꯁꯤꯗ ꯂꯣꯏꯅ ꯆꯪꯂꯤꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤꯅꯒ ꯑꯃꯨꯛ ꯌꯣꯟꯁꯤꯜꯂꯦ ꯌꯨꯒꯤ ꯃꯍꯥꯎꯅꯒ ꯍꯥꯎꯕꯒ ꯑꯁ ꯀꯔꯤꯗꯤ ꯍꯥꯏꯔꯨꯔꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯉꯛꯄ ꯑꯣꯏꯔꯤꯕꯗꯤ ꯂꯩꯃꯇꯣꯟꯒꯤ ꯄꯣꯛꯐꯝꯗ ꯌꯣꯜꯂꯤꯕ ꯌꯨ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯊꯛꯂꯕꯁꯨ ꯅꯣꯡꯃꯇ ꯉꯥꯎꯔꯝꯗꯦ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯃꯇꯣꯟꯒꯤ ꯃꯁꯛꯅꯒ ꯐꯖꯕꯒ ꯄꯨꯛꯅꯤꯡ ꯂꯨꯝꯕꯒ ꯌꯨꯅꯒ ꯍꯥꯎꯕꯒ ꯃꯥꯒꯤꯗ ꯂꯣꯏꯅ ꯆꯪꯅꯈꯤꯕꯅꯤ ꯑꯇꯣꯞꯄ ꯌꯨ ꯌꯣꯟꯕꯤ ꯄꯣꯠꯐꯝꯁꯤꯡꯗꯗꯤ ꯀꯅꯥꯃꯠꯇ ꯆꯪꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯠꯇꯕꯗꯒꯤ ꯁꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯌꯣꯟꯕꯁꯨ ꯇꯣꯛꯂꯝꯃꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯃꯇꯣꯟꯗ ꯃꯕꯨꯛ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯒꯤ ꯀꯔꯕꯥꯔ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯗꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯊꯧꯁꯥꯗꯅ ꯌꯣꯟꯐꯝ ꯊꯣꯛꯄ ꯌꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃꯃꯝꯗꯤ ꯊꯣꯛꯄ ꯍꯧꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ ꯑꯃꯃꯝꯗꯤ ꯊꯤꯕ ꯑꯗꯨꯃꯛ ꯈꯪꯗꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯊꯦꯡꯅꯔꯝꯃꯤ ꯃꯌꯥꯝꯅ ꯍꯨꯞꯇꯨꯅ ꯊꯤꯔꯕꯁꯨ ꯊꯤꯕ ꯐꯪꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯆꯤꯟꯒꯟꯕꯤ ꯃꯧ ꯁꯅꯥ ꯀꯧꯕꯤ ꯑꯃ ꯃꯌꯥꯗ ꯀ꯭ꯋꯥꯅ ꯇꯣꯡꯕ ꯃꯈꯩ ꯎꯝꯂꯒ ꯂꯥꯛꯄꯗꯨ ꯂꯩꯃꯇꯣꯟꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯃꯇꯥꯡ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯁꯅꯥꯗꯨ ꯀ꯭ꯋꯥ ꯆꯞ ꯆꯞ ꯁꯥꯏꯔꯒ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ ꯄꯣꯠꯐꯝ ꯑꯁꯤꯒꯤ ꯃꯄꯨ ꯂꯩꯁꯥꯕꯤ ꯌꯨ ꯌꯣꯟꯕꯤ ꯍꯥꯏꯔꯤꯕꯗꯣ ꯁꯅꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯂꯩꯃꯇꯣꯟꯗꯨ ꯈꯤꯇꯪ ꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ ꯃꯥꯅꯤ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯁꯅꯥꯅ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯤꯠꯅ ꯂꯨꯇꯛ ꯂꯨꯇꯛ ꯌꯦꯡꯂꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯌꯨꯒꯤ ꯀꯔꯕꯥꯔ ꯐꯖꯅ ꯇꯧꯔꯝꯃꯤ ꯃꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯪꯅꯔꯝꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯄꯣꯠꯐꯝ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯏꯗ꯭ꯔꯤ ꯇꯣꯛꯈꯤꯕ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯁꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯅꯅꯤꯗꯅ ꯄꯥꯈꯪꯗꯒꯤ ꯍꯅꯨ ꯍꯅꯥꯗꯒꯤ ꯄꯣꯠꯐꯝ ꯑꯁꯤꯗ ꯄꯔꯤꯡ ꯅꯥꯏꯅ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯕ ꯃꯈꯩ ꯆꯪꯅꯔꯤꯕꯁꯤꯗꯤ ꯂꯩꯃꯇꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯩꯒꯤ ꯇꯣꯛꯂꯤꯅꯣ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯁꯅꯥꯅ ꯀꯔꯦꯝꯅꯅ ꯍꯣ ꯁꯣꯝꯒꯤ ꯏꯕꯦꯝꯃꯁꯤꯅ ꯁꯛꯅ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯕꯅꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯃꯈꯩ ꯅꯪꯅ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯄꯨꯁꯜꯂꯕꯅꯤ나 ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯣꯠ ꯁꯤꯠꯂꯅꯤꯒꯦ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯠꯇ꯭ꯔꯦ ꯃꯤꯌꯥꯝꯅ ꯆꯪꯅꯗ꯭ꯔꯕꯅꯤꯅ ꯂꯩꯕꯤꯗ꯭ꯔꯕꯅꯤꯅ ꯌꯣꯜꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯠꯇꯦ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯁꯛꯀꯤ ꯂꯥꯡ ꯊꯥꯛꯂꯒ ꯄꯣꯠ ꯌꯣꯟꯈꯤꯕ ꯂꯩꯈꯤꯗ꯭ꯔꯤ ꯑꯩꯗꯤ ꯏꯁꯥꯒꯤ ꯏꯊꯧ ꯇꯧꯖꯕꯅꯤ ꯁꯛꯀꯤ ꯂꯥꯡ ꯊꯥꯛꯄ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯁꯅꯥꯅ ꯀ꯭ꯋꯥ ꯃꯍꯤ ꯑꯗꯨ ꯑꯣꯊꯣꯛꯂꯒ ꯍꯦꯔꯥ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯁꯛ ꯑꯗꯨ ꯌꯥꯝꯅ ꯀꯥꯛꯄ ꯍꯧꯅꯗꯦꯗ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨ ꯀꯩꯅꯣ ꯏꯕꯦꯝꯃ ꯂꯩꯀꯥꯏꯁꯦ ꯅꯔꯩꯕꯥꯛ ꯅꯠꯇꯦ ꯀꯩꯅꯣ ꯁꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯤꯒꯤ ꯃꯔꯩꯕꯥꯛꯇ ꯄꯣꯠ ꯆꯩ ꯌꯣꯟꯕꯗ ꯑꯀꯥꯏꯕ ꯂꯩꯀꯥꯏꯅ ꯋꯥꯒ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥꯗꯣ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ ꯂꯩꯃꯇꯣꯟꯒꯤ ꯃꯉꯛꯁꯝ ꯑꯗꯣ ꯃꯦꯠꯅꯤꯡꯕ ꯑꯃ ꯐꯥꯎꯔꯕꯅꯤ ꯅꯪ ꯂꯩꯁꯥꯕꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯟꯐꯝ ꯑꯗꯨꯅ ꯌꯨ ꯂꯂꯣꯟꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯆꯠꯅꯕꯤꯔꯣ ꯂꯩꯁꯥꯕꯤꯅ ꯌꯨ ꯌꯣꯟꯕꯁꯦ ꯂꯩꯃꯇꯣꯟ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯐꯠ ꯊꯥꯗꯣꯛꯂꯒ ꯁꯥꯎꯅ ꯁꯅꯥꯗ ꯌꯦꯡꯂꯛꯂꯒ ꯌꯥꯔꯒꯗꯤ ꯁꯣꯝ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯃꯆꯤꯡ ꯂꯥꯛꯀꯗꯧꯔꯤ ꯑꯩꯅ ꯑꯗꯣꯝꯗ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯀꯩꯁꯨ ꯌꯥꯎꯈꯤꯗ꯭ꯔꯤ ꯃꯤꯒꯤ ꯃꯔꯩ ꯀꯥꯏ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯕꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯅꯪꯅ ꯁꯝ ꯑꯗꯣ ꯂꯣꯏꯅ ꯀꯦꯟꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯧꯕ ꯃꯈꯩ ꯌꯦꯡꯕ ꯂꯩꯃꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯁꯨ ꯑꯀꯤꯕ ꯑꯃ ꯄꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯍꯥꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯃꯇꯣꯟꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯂꯒ
Ibema, ai kainomta hangi. Nangi potpham asida. Ibomja kauba ahal miyai jalaba nupa amakha yu thakpaga lakpra. Sida changki haina pau tai. Laimatona ngai hak khallaga. Oh, masam khara yaudaba po khara hoba ahal do oidoira. Mani. Ngasai yu anganbada laambani. Ado ikui dana madi adum chatkrabani. Kadom da chatkia. Laimatona makhut ado awang thangbolom da thillaga. Tu ada khongnang pambi ama horiba asomda lambi ama tariba se asomda chatkiba uhawi. Nupi aduna wakhal nungaitana. Kamdongni tawrisidi. Laimatona ngakna. Kaidawrage ine kari tawba yawrage. Nupi aduna nungaitana. Bema, aigi ipuroibani ibomja hairidu. Ngasai ayuk thokhibadagi hojik phawba hanjilaktri. Aikhoi khara changdana mafam khuding ayamba thijaruri. Adubu phangba kauba leite. Nupi amana ayukta nangi potpham asida changkhiba ui haidana taklakpadagi ai hangba laklibani. Adubu nangna changki hairiba mafam asidi aikhoi ngasai thiba yaba thiruraba mafam aduni. Laimatona nungaitana mani adugi awaba adu themjinbirami. Bema, phari. Ishor mahaki nongdom ngaiba haibadu ai amu hankragi. Ine soidana yumda halakba oiresanu. Nupidusu wakhal nungaitana chatkhirami. Laimaton machinbana do haifet chinglaga noglaga. Nanglaga awaba oigani afaba. Asi hairamlaga laimaton do mahaki potpham manungda changkhirami. Asumna nongmagi mi mangba hinkalakpa aduda laipak adugi miyam adu mapal thokadaba phawba kiba mi paiba poknarami. Machi mafam khuding wari adutana nilami. Somdana pari selungba amadi khamba adu thokliba thodok asigi matangda wa khanarami. Phagina deina haise amuktang khalaga yengune. Laimatona he yu yonba horopadagi mi mangba hokhiba natra. Adubudi chume. Adubu kanang khangni. Mata chana boiramlabadi. Selungbana sor sangna hondoklaga. Hoine pharine. Mana leibak asida lakpagi mi mangba hore haina laurasi. Adushu mana manghanbani haina laurasi. Ado mana miyoising adubu kaidawribanoba. Asuk yamna manglakliba asi miyoising asi nupi mana kadaida thamdoinoba kaidawna doinoba. Amabu oire mangonda kharadi chingnai aisu. Ngaklibadi mana yoliba yuse phana yamna thaklabasu sungaw ngawdribasini. Mana hek lakpa hobudagi atopa yu bafamsingsu loina kairi. Kanamda yonri. Ma khaktani hoji yu yoliba haibabu. Aduni daw. Aya sengi mahakse kadaidana mu ukrabumna isada jingdaba ma he poi. Kanadi law. Laimatongi potphamda chatlusi. Lona changlaga kari arutpa thabak tawbage haibado yengthorasi. Asi haiduna ahomdu laimatongi potphamda laklami. Manungda changdabida mapangi phaklang ahoba aduda lona yenglami. Kanasu laibadi uramde. Matawaduda ahomadu chingnaba laitana manungda tapna changlai. Manungda kanasu laiba uramde. Khambana. Kanamta sulaitena. Kai chanakrabasano. Asumna lairingai tanja aduda khanghodana miyoi kharana aibu kanbiyu haiduna lawbugi khonjel taraklami. Ahomadu ngakna mamit lawthoktuna yengnai. Khonjel adugi maikai tamna changsinga haiduna hek tawbuga khanghode. Tunglomdagi hekta mathang kanagumba amana makoksing aduda utupna thomlaklami. Wanthaduna wakhal mangduna laimai aduda ahomadu takhirami. Mikup kharagi matungda ahumaduna mikap thorakpa matamdadi umang amagi manungda lairami. Masa adu lengba ngamde haiduna yengtharuba matamda ujaw amada makhut makhong loina punsinduna lairami. Akoibadu laithoktuna yengruba matamda makhoi hum khakta natana mamangthakta mangkhe hairiba makhogi lebak adugi miyoi khudingmak amamamda oina ujawaduda punsinduna lairami. Mataw kaya sing adu ubada ahumadudi ngakpana loire kibana sumasa adu thak niklami. Parina kabli tawraga kainu tawriba mataw asiba khamba selungba nakhoisu udro aina uriba sigumna itaw aishu ui kainu tawriba mayam siba pumnamak asibu kanana tawribano ibom chana kapladuna laurai ibungo khamba pumnamak ase maha hingchabi yu yonbi laisabi duna tawriba ngaktani madi minati madi sani
ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯌꯨ ꯄꯤꯊꯛꯂꯒ ꯇꯔꯪ ꯑꯃꯗ ꯇꯥꯎꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯎꯖꯥꯎ ꯑꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯒꯤ ꯃꯩꯁꯥ ꯃꯔꯛ ꯑꯁꯤꯗ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯂꯨꯈꯤꯗ꯭ꯔꯤꯕ ꯂꯩꯁꯥꯕꯤꯅꯣ? ꯋꯥꯗꯣ ꯇꯥꯕꯗ ꯑꯍꯨꯝ ꯑꯗꯨ ꯃꯀꯂꯥꯞ ꯅꯤꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯗꯤ? ꯍꯥꯏꯅꯔꯤꯉꯩ ꯂꯩꯃꯇꯣꯟ ꯑꯗꯨ ꯏꯁꯩ ꯉꯪꯂꯗꯨꯅ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯆꯨꯝꯕ ꯑꯅꯤ ꯌꯥꯜꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄꯗ ꯃꯌꯥꯝ ꯑꯗꯨ ꯀꯤꯕꯅ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯂꯩꯃꯇꯣꯟ ꯊꯧꯁꯥꯗꯅ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯑꯆꯥ ꯑꯊꯛ ꯑꯃꯃꯝ ꯂꯧꯊꯣꯛꯂꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝ ꯄꯤ꯫ ꯈꯔꯅ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯂꯧꯏ, ꯈꯔ ꯑꯃꯅ ꯁꯥꯎꯗꯨꯅ ꯃꯌꯨꯝ ꯆꯠꯍꯟꯗꯦ ꯍꯥꯏꯗꯨꯅ ꯂꯧꯔꯝꯗꯦ꯫ ꯂꯩꯃꯇꯣꯟꯒꯤ ꯑꯉꯛꯄ ꯑꯅꯧꯕ ꯃꯇꯧ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨ ꯋꯥꯗꯤ ꯉꯥꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯄꯥ ꯌꯧꯔꯛꯄ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯀꯦ ꯀꯦꯁꯤꯟꯅꯔꯒ "ꯁꯦ ꯄꯥꯝꯃꯨꯕ, ꯁꯛꯍꯦꯟꯕ, ꯂꯧꯁꯤꯜꯂꯨ, ꯆꯥꯎꯋꯣ, ꯌꯥꯝ ꯍꯥꯎꯕꯅꯤ"꯫ ꯈꯝꯕ ꯁꯥꯎꯅ "ꯂꯩꯃꯇꯣꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯀꯅꯥꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯅ꯫ ꯂꯧꯗ꯭ꯔꯒ ꯇꯣꯛꯎꯅ, ꯈꯪꯁꯤ ꯁꯤꯕ ꯇꯥꯕꯅꯤ ꯆꯥꯗ꯭ꯔꯕꯗꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯑꯃꯁꯨꯡ ꯁꯦꯂꯣꯡꯕꯗꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥꯎꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯅ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯂꯩꯃꯇꯣꯟꯅ ꯊꯧꯁꯥꯗꯅ ꯃꯥꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯤꯖꯅ ꯐꯝꯊꯔꯛꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯒ "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯃꯤ ꯂꯣꯏꯅ ꯆꯨꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯍꯧꯅ ꯅꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯂꯣꯏꯅ ꯈꯪꯗꯨꯅ ꯄꯥꯏꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯩꯃꯇꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯍꯤꯡꯆꯥꯕꯤꯔ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯈꯜꯗ ꯅꯤꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯦꯠꯂꯒ ꯆꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕ ꯍꯧꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯤꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯏꯉꯛ ꯉꯛꯅ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯛꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ "ꯃꯥꯅꯦ, ꯅꯍꯥꯛ ꯑꯩꯒ ꯅꯣꯡꯃ ꯍꯩꯀꯣꯜꯗ ꯊꯦꯡꯅꯈꯤꯕꯤ, ꯁꯛꯈꯪꯗꯕꯤ, ꯑꯩꯕꯨ ꯃꯣꯟꯗ꯭ꯔꯪ ꯑꯣꯏꯅ ꯄꯨꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯠꯇ꯭ꯔꯥ"꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯂꯩꯃꯇꯣꯟ ꯑꯗꯨ ꯐꯤꯖꯣꯜ ꯈꯪꯍꯣꯡ ꯍꯣꯡꯉꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯑꯣꯟꯈꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯇꯧ ꯑꯗꯨꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯅꯩ꯫ ꯄꯥꯔꯤꯅ "ꯅꯍꯥꯛ ꯍꯦꯂꯣꯏꯔꯥ? ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯦꯝꯕꯤꯔꯥ"? "ꯑꯩꯗꯤ ꯍꯦꯂꯣꯏꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯑꯩ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯔꯒꯒꯤ ꯂꯩꯌꯥꯝ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯌꯥꯊꯪ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯂꯥꯛꯈꯤꯕꯅꯤ"꯫ ꯏꯕꯣꯝꯆꯥꯅ "ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯇ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯤꯕꯅꯣ"? "ꯃꯔꯥꯜ ꯂꯩꯇꯅ ꯂꯥꯌꯥꯝꯁꯤꯡꯅ ꯇꯥꯟꯅꯔꯒ ꯍꯦꯛꯇ ꯄꯪꯐꯥꯗ ꯐꯥꯒꯗꯕ ꯅꯠꯇꯦ꯫ ꯅꯁꯥꯒꯤ ꯅꯔꯥꯜ ꯈꯪꯗꯕ ꯅꯍꯥꯛꯄꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯗ ꯏꯀꯥꯏꯖꯗ꯭ꯔꯥ"? ꯏꯕꯣꯝꯆꯥ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯂꯩꯃꯇꯣꯟꯅ ꯄꯥꯔꯤꯗꯁꯨ ꯃꯈꯨꯠ ꯊꯤꯜꯂꯒ "ꯅꯍꯥꯛꯁꯨ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ"? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯃꯈꯨꯠ ꯑꯗꯨ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯗꯨꯅ ꯐꯝꯊꯔꯒ "ꯅꯁꯥꯒꯤ ꯅꯔꯥꯜ ꯈꯪꯖꯗꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯔꯥ ꯇꯝꯕꯤꯕ ꯂꯥꯛꯂꯤꯕꯁꯦ"꯫ ꯈꯝꯕꯅ "ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ, ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯔꯥꯜ ꯑꯗꯣ ꯃꯇꯤꯛ ꯆꯥꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯂꯧꯁꯤꯟꯖꯒꯦ"꯫ "ꯅꯊꯧꯅꯥ ꯂꯩ꯫ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯩ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯗꯅ ꯏꯃꯥꯅ ꯀꯩꯗꯧꯔꯤ, ꯏꯄꯥꯅ ꯀꯝꯗꯧꯔꯤ, ꯏꯆꯜ ꯏꯆꯦ ꯏꯅꯥꯎ ꯏꯕꯨꯡꯅ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯟ ꯆꯥꯁꯤꯜꯂꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯈꯣꯏꯂꯥꯎ ꯂꯥꯎꯕ"꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯇꯣꯝꯕꯅ "ꯃꯗꯨꯒꯤꯗꯃꯛꯇꯔꯥ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕꯁꯦ? ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯥꯌꯥꯝ ꯑꯩꯈꯣꯏꯅ ꯍꯛꯆꯤꯟꯅ ꯂꯧꯏ, ꯃꯗꯨꯅ ꯇꯨꯡꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯣꯏꯔꯛꯀꯗꯕ ꯂꯩ꯫ ꯂꯥꯏꯆꯨꯈꯤꯗꯨꯅ ꯏꯃꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯑꯗꯨꯅ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤꯅ ꯀꯅꯥꯅꯣ ꯈꯪꯂꯛꯇꯗꯨꯅ ꯐꯠꯇꯕ ꯊꯧꯔꯥꯡ ꯀꯌా ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯁꯥꯅ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯖꯧ꯫ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥ ꯈꯛꯇꯅꯤ꯫
ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯑꯇꯣꯞꯄꯒꯨꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯨ ꯅꯠꯇꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯅꯃꯥꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯔꯤ ꯀꯌꯥꯗ ꯋꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯅꯍꯥꯛꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯊꯧꯁꯥꯗꯗꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯒ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯔꯤ ꯅꯍꯥꯛꯀꯤ ꯅꯃꯥꯗꯤ ꯅꯪꯒꯤ ꯈꯟꯕꯗ ꯅꯣꯡꯃꯗ ꯑꯍꯤꯡ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯇꯨꯝꯈꯤꯗꯕꯅꯤ ꯂꯩꯃꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯏꯕꯣꯝꯆꯥꯗ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯅꯪꯁꯨꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯒ ꯀꯌꯥꯗ ꯋꯥꯅ ꯑꯊꯥꯞꯄ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯁꯤꯡ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯊꯧꯅꯥꯏꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯨꯅꯤꯡꯗꯕ ꯅꯃꯥꯟꯅꯕ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯊꯟꯇ ꯁꯤꯖꯈꯤꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯑꯔꯣꯏꯕꯗ ꯂꯩꯃꯇꯣꯟꯅ ꯈꯝꯕ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯄꯥꯔꯤꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯈꯣꯏ ꯑꯍꯨꯝꯁꯨꯅꯤ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯅ ꯂꯧꯒꯗꯕ ꯅꯊꯧꯗꯥꯡ ꯑꯗꯨꯗꯤ ꯂꯧꯗ꯭ꯔꯗꯨꯅ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯌꯨꯒꯤ ꯄꯣꯠꯐꯝꯗ ꯆꯪꯂꯒ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯍꯧꯒꯠꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯑꯐꯕ ꯊꯧꯅꯥ ꯂꯩꯕ ꯅꯈꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯐꯕ ꯏꯍꯧ ꯑꯃ ꯍꯧꯔꯒ ꯐꯠꯇꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯊꯤꯡꯂꯕꯗꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯐꯗꯦ ꯂꯩꯃꯇꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯂꯩꯃꯇꯣꯟꯅ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯩ ꯊꯧꯗꯥꯡ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯌꯨꯒꯤ ꯄꯣꯠꯐꯝ ꯑꯃ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯊꯪ ꯃꯨꯠ ꯇꯥꯛꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯄꯤꯊꯛꯈꯤꯕ ꯌꯨ ꯑꯗꯨꯗꯤ ꯌꯨ ꯅꯠꯇꯦ ꯑꯆꯝꯕ ꯑꯪꯒꯨꯔꯅ ꯁꯦꯝꯕ ꯃꯍꯤ ꯃꯈꯜ ꯑꯃꯅꯤ ꯅꯈꯣꯏꯅ ꯊꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯨꯒꯤ ꯃꯍꯥꯎꯒꯨꯝꯅ ꯐꯪꯍꯟꯈꯤꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯃꯅ ꯑꯃꯒ ꯂꯣꯏꯅ ꯌꯦꯡꯅꯩ ꯈꯝꯕꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯔꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯨ ꯍꯥꯏꯕ ꯖꯨꯠ ꯆꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯑꯅꯥ ꯂꯥꯏꯌꯦꯡ ꯈꯛꯀꯤ ꯁꯤꯖꯤꯟꯅꯅꯕꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄꯗ ꯁꯤꯖꯤꯟꯅꯖꯔꯔꯣꯏ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯕꯨ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯪꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯤꯅꯗꯨꯅ ꯋꯥꯅꯔꯝꯂꯒꯅꯤ ꯂꯩꯃꯇꯣꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯐꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯃꯗꯨꯃꯛ ꯉꯥꯛꯄ ꯑꯣꯏꯌꯨ ꯑꯗꯨꯕꯨ ꯃꯁꯤꯃꯁꯨ ꯅꯤꯡꯁꯤꯡꯉꯨ ꯑꯩ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯟꯈꯤꯔꯣꯏ ꯋꯥꯁꯛ ꯉꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤꯒꯅꯤ ꯁꯤꯟꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩ ꯍꯔꯥꯎꯅ ꯆꯠꯆꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯇꯣꯟꯅ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯉꯧꯕ ꯃꯆꯨꯒꯤ ꯃꯩꯈꯨ ꯑꯃ ꯃꯆꯤꯟꯗꯒꯤ ꯄꯥꯏꯊꯣꯛꯍꯜꯂꯛꯂꯝꯃꯤ ꯑꯀꯣꯏꯕ ꯑꯗꯨ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯟꯊꯅꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯃꯇꯣꯟꯒꯤ ꯌꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯅꯣꯡꯃ ꯑꯃ ꯇꯥꯟꯅꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯌꯨ ꯌꯣꯟꯕꯒꯤ ꯊꯕꯛ ꯊꯤꯡꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯊꯥ ꯑꯃꯔꯣꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯃꯇꯣꯟꯅ ꯍꯔꯥꯎꯅ ꯑꯇꯤꯌꯥ ꯊꯛꯇꯒꯤ ꯌꯦꯡꯂꯒ ꯋꯥꯁꯛ ꯉꯥꯛꯄ ꯉꯝꯗꯨꯅ ꯑꯐꯕ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯂꯦ ꯑꯩꯒꯤ ꯕꯣꯔꯗꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯑꯍꯣꯡ ꯑꯆꯥꯎ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯇꯣꯟ ꯑꯗꯨ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯑꯐꯕ ꯈꯨꯗꯤꯡ ꯑꯣꯏꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯆꯥꯎꯅ ꯂꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯈꯝꯕ ꯁꯦꯂꯨꯡꯕ ꯑꯃꯁꯨꯡ ꯄꯥꯔꯤꯁꯨ ꯂꯧ ꯎꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯨꯆꯤꯡꯗꯨꯅ ꯑꯐꯕꯒꯤꯗꯃꯛꯇ ꯊꯧ ꯄꯨꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ